थासेगी तरा तरुक की नुमिदांग दा security force na fazin ki ba khulngak pa volunteer manga adu condition yaudana thadorok o haiduna pung ni funipan ki ban tauduna khongjang changsil laba fawbada thadoktabagi ngasi miyam bu su phajinbiro haiduna tongan ba police station da thomjinduna khongjang changsin kre police station da thomjil lakhiba miyam adu tan khaina ba police na tear gas kapada Mioi kya asokapan nangkre khongjang asigi saruk amoina porampat police station da su maikai mari dagi masing yam laba miyam na makhoi bu su phabiro haiduna thomjilakre yam laba miyam aduga security force anigi marakta akan ba mong da muknakre khongjang loi sing aduna fazin ki ba khulngak pa Mioi manga thadok tribadi Makoi bu phajinbiro haiduna lambi mayai da famduna khongjang changsin ke miyam adubu tan khaina ba hona bada security force ki maikai dege tear gas kap kre thodok aduda Imphal Free Press ki reporter baby sirin lengzum da tear gas na panduna sokre khongjang aduda saruk kya ki ba Mioi singna phongdok lakpada Manipur gi irang asi lengakna athuba matamda loishilamba yaba du loisin khidaba maramna praja singna upai ama natraga upai ama sizinaduna khulngak cheriba sida khulngak pa singda onsinduna faba punba tawba si pende maram asina miyam busu fazin bio haina khongjang asi changsin bani haike Jadi informasi apa ifa izin beberapa des di manung samba koi crossing madu adu mukta dani tasiki tra tuki numidang da koi khulna ko Mioi manga security force phajing ki ba adu condition amata yaudna thadu kadam haina tongan ba mai kai kya digi kholau kya law pal lekha bu sunga chi paw thau ta baduna maram morega yan miyam na pha ki ba khuna ko manga adu thadok tragadi makoi bu phajim biu haibagi banner ki makha da ngasi tongan ba police station singda thomjin bagi khonjang adu hoji jakoi gi mimang du ba phangli basni changchal leba protester singda khoi terga skap liba asida pen da ba phongjol aduna apam se leba ima be singna kuki da kapa mamdaba su maite sing ko sila kapiro maite sing bu phage chparo hakki hapiro habigi pen da khola aduni hoji leba si Pasti kita kujamangan atau jaga di muka cepat ni hari kita dah mungkin posting dah uji uji aku ini siapa tu sini saya dah hipsol lega uji lagi kerja sini yang biu pun ni aduh muka istilah posting macam ni sini ni bagaimana macam handuna begitu makta uji aku jaga sekali bagi ni lagi betul uji kaya tu channel bagi mami tadi aduh workshop pun kamera muda je jauh ya Dana moina mukshan ta bina kita tahu ngam dage lari aduga tampak na moina ngam memating moina tawro pasima dia koi tas nga yajaning je aduna athuk matam da lenga pai biri ba ngam mathau sing honorable chief minister na wakhan na khanda bira kanda jingtam ani je chapana ba nungsina ba mong da pura ke habe taragedi amada ju sumni yang ba amana ju nungsini yang ga chumaran je khaidok pirga thuk matam da lan se lotion biraga bujik phajan khi ba ngang manga se any condition amata yaudna thuba matam da thadok piro masina laibak irang khau phagni haidana pai myang gi phang media gi through da Minister, Honorable Chief Minister की वफम दप में हम दप पाउंड जरी इरांग जे हौरपा कांदा स्टेट गवर्नमेंट ना मतिक जाना इरांग जे थेंगना बिरो मगदी केदोबे प्रजा यावदोनो मोइना ngamdana maitei yum mayam salakpa laisang mayam salakpa mi mayam halakpadagi akoi mayam lu yorpani yorba matung sida akoi gi thawai thagi ba mi singdana moina haikat laikat tawba laktana athobani haiba aduga village volunteer khara pharaga na terrorism gi ek hekta panba adu oregadi akoi ga phari ba mi dunga phahong da mayam jiga akoi ga khena ba laite ba akoi ju loi phabiyo ba aduga leader ama oina leirakanda raja mayam na tawriba sangjali ba khongjang je yadi hairagadi leader sing hana kedabe habi dabno ba leader ama oige hairagadi asing ba wado mayam da ngangbiyo ba mayam na taning da ba waraga ju enoi khulai pai ganu noi pharakani lebaki damakta akoi leiri akoi na leba ngakani na chongthokpirma chongthokpa ngamdre koichin chilaga lole raja mayam sangdana ni Manipur gi ngasi uzik kannaba honari je aduga hauna phaba village volunteer oiba mi sing du moina terrorism ekedobe pandoino ba akoi na uzik laksari ji di akoi police ta taina ge haibna te praja masen akoi masen hadna je haibna te akoi na lai ji di thawai hakchang yauna lebaki damakta chongthoi ba mi do phajan bado adu yaning de haibne ba moi phajan lagadi akoi lai ni ba mayam ja akoi amata ne ba akoi ju loi phabiyo ba voluntary and thor iba kunna pa singna makoi ngam pai sina kunna to lakone adu ba hoji paw ba tha mari henjala irang chi population bagi mahutta kunna pa sing do onjal laga security force singna kunna pa sing bu phagal le ba asi kunna pa yaw da ba sing da su makoi bu phajim ba chamane mar madun makoi bu phajim biro haibagi banner da non violence oina lakhi bani adu bu hoji paw ba da koi gi dai ba mafam asida haib tare Tangsi lakli ba miyam khongjang loi sing asi kari phiam da lega da ga habu du akoina hana khangudra hoji akoi gi lai ba akoi Imphal East ki Porampa police station chi lai ba akoi mathak thoma police officer singa makoi yo akoi kumna akoi gi jangjal liyo protester singa wai sa matam da makoi na hari ba si kaino ha matam da phajang ki ba kuja manga du thadok trabani na
ꯃꯈꯣꯏꯕꯨꯁꯨ ꯐꯥꯖꯤꯟꯕꯤꯔꯣ ꯃꯈꯣꯏ ꯐꯥꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏ ꯐꯥꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯃꯈꯣꯏ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯐꯝꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯝꯗꯨꯅ ꯂꯩꯔꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯔꯝ ꯀꯥꯟ ꯐꯥꯎꯕ ꯐꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯄꯨꯂꯤꯁꯅ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯈꯣꯏꯕꯨ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯐꯝꯒꯅꯤ ꯍꯥꯏꯔꯤꯕꯅꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯔꯝ ꯀꯥꯟ ꯐꯥꯎꯕ ꯐꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯂꯥꯡꯉꯝꯕꯒ ꯂꯣꯏꯅ ꯄꯥꯎ ꯗꯝꯖꯔꯤꯕ ꯁꯨꯔꯋꯥꯏꯕꯝ ꯏꯂꯤꯇꯦꯚꯤ ꯅ꯭ꯌꯨꯁ ꯄꯣꯔꯣꯝꯄꯥꯠ